ꯑꯩꯅ IPL ꯌꯦꯡꯉꯤꯁꯦ ꯙꯣꯅꯤꯒꯤꯗꯃꯛꯇ ꯍꯥꯏ ꯃꯌꯥꯝ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣꯁꯨ ꯂꯧꯗꯕ ꯃꯌꯥꯝꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯀꯨꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯅꯔꯤ ꯃꯤ ꯄꯨꯝꯅꯃꯛꯀꯤꯅꯦ ꯍꯥꯏꯕꯁꯤꯗꯤꯀꯣ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯇꯕꯁꯦ ꯀꯨꯏꯔꯦ ꯍꯥꯏꯕ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯗꯣ ꯂꯥꯛꯑꯒ ꯑꯩ ꯑꯁꯨꯝ ꯎꯠꯆꯔꯛꯀꯦ ꯀꯅꯥꯅꯣ ꯍꯥꯏꯗꯣ ꯑꯁꯨꯝ ꯀꯣꯏꯕ ꯂꯥꯛꯇꯣꯏꯅꯤꯗ ꯅꯨꯡꯁꯥꯗꯤ ꯌꯥꯝ ꯁꯥꯏꯌꯦꯕ ꯑꯗꯣ ꯃꯥꯏꯁꯤꯒꯁꯨ ꯎꯔꯤꯡ ꯑꯆꯧꯕ ꯑꯃ ꯊꯨꯡꯕꯅꯦ ꯅꯥꯕꯅ ꯑꯗꯣ ꯉꯁꯤꯁꯦ ꯍꯥꯏꯗꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯅ ꯁꯨꯝ ꯈꯤꯇꯪꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯃꯔꯛꯁꯤꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯁꯨ ꯑꯗꯨꯒꯤ ꯁꯥꯏꯠꯇ ꯑꯩ ꯇꯣꯉꯥꯟꯕ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯌꯦ IPLꯗ ꯙꯣꯅꯤꯅ ꯉꯔꯥꯡ ꯉꯝꯈꯤꯕꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯌꯥꯝ ꯋꯥꯅꯁꯨ ꯉꯝꯈꯤ ꯌꯥꯝ ꯌꯦꯡ ꯅꯨꯡꯉꯥꯏꯕ ꯈꯦꯂꯥꯏꯗꯣ ꯑꯣꯏꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯆꯨꯅ ꯂꯦꯞꯄꯨꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇꯦꯟꯁꯟ ꯑꯗꯨꯝ ꯀꯣꯟꯅꯅ ꯁꯥꯟꯅꯕ ꯑꯗꯨꯒ ꯌꯥꯝ ꯂꯥꯏꯅꯁꯨ ꯉꯝꯈ꯭ꯔꯦ ꯌꯥꯝ ꯂꯨꯅꯁꯨ ꯉꯝꯈ꯭ꯔꯦ ꯑꯗꯨ ꯌꯥꯝ ꯁꯥꯊꯤꯅꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤꯗꯤ ꯑꯗꯨꯅꯦ ꯑꯩꯅ ꯉꯔꯥꯡ ꯑꯍꯤꯡꯁꯦ ꯇꯨꯝꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯃꯤꯠꯀꯁꯦ ꯏꯄꯣꯝ ꯄꯣꯝꯃꯤꯁꯦ ꯎꯕ꯭ꯔꯥ ꯑꯩꯅ IPL ꯌꯦꯡꯉꯤꯁꯦ ꯙꯣꯅꯤꯒꯤꯗꯃꯛꯇ ꯌꯦꯡꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯥꯟ ꯗꯦꯁꯨ ꯌꯦꯡꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯙꯣꯅꯤ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯙꯣꯅꯤ ꯌꯥꯎꯔꯤꯉꯩꯗꯤ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩꯅ ꯌꯦꯡꯉꯤ ꯃꯥ ꯌꯥꯎꯗ꯭ꯔ ꯃꯇꯨꯡꯗꯗꯤ ꯊꯥꯖꯗ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯁꯥꯊꯤꯅ ꯀ꯭ꯔꯤꯀꯦꯠ ꯄꯥꯝꯃꯦꯕꯀꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯤꯅ ꯙꯣꯅꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯩ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇꯦꯟꯁꯟ ꯑꯃꯐꯥꯎ ꯂꯩꯇꯅ ꯃꯥꯅꯅꯦ ꯐ꯭ꯔꯤꯗ ꯀꯨꯜ ꯑꯣꯏꯅ ꯂꯩꯕꯗꯣꯀꯣ ꯑꯁ ꯑꯗꯨ ꯑꯩ ꯁꯥꯊꯤꯅ ꯄꯥꯝꯃꯦꯕ ꯃꯥꯏꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯒꯤ ꯗꯃꯛꯇꯁꯨ ꯑꯩꯅ ꯀ꯭ꯔꯤꯀꯦꯠꯁꯦ ꯌꯥꯝ ꯉꯥꯎꯖꯕꯅꯤ ꯃꯥ ꯌꯦꯡꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯇꯤꯝ ꯍꯥꯏꯔꯒꯗꯤ ꯏꯟꯗꯤꯌꯥꯒ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯒ ꯁꯥꯟꯅꯔꯗꯤ ꯑꯩ ꯄꯨꯔꯥ 50 ꯑꯣꯚꯔꯒꯁꯦ ꯑꯩ ꯁꯨꯡꯌꯦꯡ ꯌꯦꯡꯗꯅ ꯐꯝꯅ ꯌꯦꯡꯕꯅꯤꯕꯣ ꯉꯝꯃꯤꯕ ꯑꯗꯨꯏꯗꯤ ꯑꯩ ꯅꯤꯡꯒꯁꯦ ꯀꯥꯏꯕꯨ ꯌꯦꯡꯕꯅꯤ ꯑꯗꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯣꯏ ꯑꯣꯛꯄ ꯊꯣꯛꯀꯦ ꯑꯗꯨꯒꯤ ꯎꯠꯂꯛꯑꯒꯦꯀꯣ ꯃꯌꯥꯝꯗ ꯑꯩ ꯃꯣꯏ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯁꯪꯒꯣꯏꯗ ꯐꯝꯃꯕꯅꯦꯕ ꯃꯤꯈꯥꯒꯁꯦ ꯂꯣꯏ ꯈꯥꯝꯃꯤꯁꯤꯁꯨ ꯑꯩꯉꯣꯟꯗ ꯀ꯭ꯔꯤꯀꯦꯠ ꯌꯦꯡꯕꯗ ꯇꯨꯝꯗꯕꯒꯤ ꯃꯌꯥꯝ ꯅꯨꯡꯁꯥꯗꯤ ꯁꯥꯕꯅ ꯉꯁꯥꯏꯗꯩ ꯉꯥꯏꯔꯦ ꯍꯧꯖꯤꯛꯇ ꯃꯣꯏ ꯂꯥꯛꯑꯦ ꯉꯥꯏꯍꯥꯛꯇꯪ ꯑꯣꯛꯄꯤꯔꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯑꯦ ꯈꯨꯠꯁꯥꯅꯤ ꯃꯤꯠꯀ ꯄꯥꯡ ꯌꯥꯗ꯭ꯔꯦ ꯄꯥꯝꯂꯤꯂꯥ ꯔꯦꯕꯤꯇꯥꯁꯤ ꯂꯥꯛꯑꯦ ꯑꯗꯣ ꯔꯦꯕꯤꯇꯥꯁꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯄꯤꯁ ꯔꯦꯂꯤꯗꯅꯦꯀꯣ ꯑꯩꯈꯣꯏ ꯅꯍꯥꯟ ꯊꯦꯡꯅꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯄꯨꯟꯕꯗꯤ ꯉꯝꯃꯛꯇ꯭ꯔꯦ ꯑꯗꯨꯅ ꯉꯁꯤ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯥꯏꯅ
ꯌꯥꯔꯦ ꯁꯤ ꯌꯥꯝ ꯐꯖꯔꯦ ꯕꯥꯏꯅꯤꯗꯤ ꯑꯣꯏꯅ ꯆꯠꯆꯔꯅꯤ ꯐꯝꯃꯣ ꯀꯣꯏ ꯄꯥꯎꯂꯦꯟ ꯃꯊꯛꯇ ꯍꯤ ꯆꯟꯕꯤꯁꯦ ꯚꯤꯗꯤꯑꯣꯁꯦ ꯎꯔꯒ ꯅꯪ ꯆꯥꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯀꯔꯤ ꯋꯣꯏ ꯃꯥꯏ ꯃꯃꯤꯡꯗꯣ ꯀꯩ ꯀꯧꯏ ꯑꯩ ꯃꯥꯏ ꯃꯃꯤꯡ ꯈꯪꯗꯦ ꯅꯪꯅ ꯃꯣꯅꯤ ꯃꯣꯅꯤ ꯍꯥꯏꯔ ꯈꯪꯉꯤ ꯊꯕꯨꯡ ꯂꯩ ꯃꯥꯅꯤ ꯏꯀꯥꯏ ꯁꯥꯟꯅꯩꯁꯤꯁꯦ ꯌꯦꯡꯉꯨ ꯈꯔ 이까이 본데요 이까이 선생님이 맞지 노시에디 아이나 탁비라 마 이까이 들어보니 혹시 아이게 비디오 보러 마 남비리미 홀렌 종 말이야 코타이 말이 어레도 라와니도 헤어 잘해도 구모 시계 신진이 얘 강이지 자본데 내면 너 봐야지. 난 짜이더라고 누드라. 짜이더라고 누드래. 위에. 대걸 수자 우리 마 수자 저기 하이나. 책 벌로래 ပေါlen수. 와브라. 오카 와바니 뭐 군거. 망강 뭐냐 봐. 어. 들라게 하러. फेर चलो सोमा कईददी मुनबा वाले कई खोंगिनो नंग साब्रा खुनबा साबानिबो Nomor nang paro ma kwai kalli mi je su thangjan ba ngam nadre akhoi da kaim chana ba sumba chana da sumba sina ha na khara chai nang athum ga pora dine akhoi kanam cha Rebita pora mi je kyam jam pora khama je anh mà sao đi mua xe anh bác thằng mình là có khả năng nào đấy machinda uber đó cái machinda đây phải biết dùng nào vậy cái này không phải lái thằng nó mà thằng nó thằng nó sầu cái nó cái này là gì thằng lái thằng này thằng nó sầu cái nó đó là top bagin mua anh năng không hào rồi đủ rồi corona không ra tôi bảo Lichu khai rồi đó có mà erasement tàu jam hay bên chân đâu po che lần mà jam hay bên này con mà ôi nung mà là mà thằng ôi nung mà nè nung mà phải na mua là cái này chắc cha nó cái nó tao gì cha bắt đuổi thằng xin nuôi thấy cái lẩu hay chơi nuôi là đi lạc rồi bên này nè thôi nuôi anh nào hình dung thế này wari li bây giờ tăng không có rồi nó thấy nâu cái chơi mùn lên nè ông bố đi ra rồi để bố ngasi bố hay nâu chả đi
चलो को हाँ हाँ लानू सीने कोई तुम सोने चक्रो सिगई चक्री कोई दबा नोना मु हलक होने कोई बाय 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 चलो चलो आई लाकनी नोंमा फरे फरे मैं रेबिता हनग्रे मोसे सूम थाजना लाथोए अयुक्तेदी लाक्ट्रे स्वाद लोसलगे वीडियो से नुसा से हाईनिंगाई का अमता लेजद्रे मैमने वीडियो से येंबदा खजिक्तंग हाउबा नुंगाइबिरगदी लाइक शेयर सब्सक्राइब तौसनबिरमो अनौबा ngasiदा थेंनाबो ओरगसु शेयर तौबिरमो लाइक तौरमो सब्सक्राइब से तौसनलो कमेंट जो पिबिरो शेयर गा मतंग से लोसलगे बाय बाय।